Akashvani Imphal Kshetrimayum Chitrabhanu na pau pazari ahanpada maru oiba pau Manipur Police na thiyumbagi thabak chathabada laloba manga amasung drug lalomba miyoi ahum fare Pradhan Mantri Narendra Modi na hairi BJP na luchingba NDA sarkar na lawmi singi yaifanaba thabak kaya paikhatuna makoigi sentok lambi fagathan bagalunina law singi lamda hena chakotpatnaba honari amasung Lok Sabha ki adaksa Om Birla na hairi artificial intelligence yauna anova technology na public administration da chauna ahongba purakle Manipur Police nangarang thi humbagi thabak chathabada UNLFP gi mioi mari Imphal East ki new check on degi fare Manipur Police Control Room na thokpa cherot lamana hai makhoi tongan ba school amasung college sing degi namduna sel khaibada chenaba mioi sini makhoi mari asi Imphal East ki tongan ba mafam sing degi ni hairi makhoi degi maru taret yawba 7.62 gi pistol ama 0.32 gi pistol ama amuba machugi Mahindra Scorpio ama sel oina lupa lak ani lising humfu mobile handset taru ama di ate polong kya phagat pangamle Jerol asina makhata na high security force nangarang KCP apun bagi active cadre ama thangal bazar dagi fagat ki mahak Imphal East jila gi pungdom bamaya lekai dikini hairi Sengmai police station gi checkpoint gi Manipur police na drug lalon ba miyo ama fare miyo ase Dimapur dagi ni hairi mangon dagi heroin powder gram chani humpu mathoi amadi chakamari panba gari ama su fagat pangam ki hauki basago sa nimita su Manipur police na drug lalon ba miyo ani Yaripok Yambem area dagi fagat ki makhoi dagi brown sugar kilogram ama henba chaka ani panba gari ama amadi ate polong kya fagat ki hairi Vara Lanmi ki Red Cell Division nangarang Bisnupur Zilla gi Sen Pangjor Kulgi Miam da thakna ba ising marang kaina fangan na bagi pandam da borewell amadi ising hamna ba polam sing kusin nakre masina mapam adugi miam maru oina nupi sing amasung angang sing de hena khudong chaba phangalagani thoram adu da kul adugi allaman sing community mioi sing amadi naha sing na sar yakhi Niminini chathakataba history uza singoi ba history methodology amasung skill enhancement workshop ngasi Manipur University da loshilagani workshop asi College Development Council Manipur University amasung Rashtriya Samaj Vigyan Parishad New Delhi na punna khosam na duna shinbani masida tongan ba college amadi university gi history uza sing na saruk yari masida leba asi gi sakna ba historian kiana resource person oina saruk yari Indian Meteorological Bibhag na hairi Manipur, Assam, Nagaland, Mizoram, Arunachal Pradesh amasung Meghalaya da lakleba numinini asida akhar yauna nong churaba yai amaromda Weather Agency na hai Himachal Pradesh ki mafam kya da ka hena saraba yai hairi tabiriba pawasi Akashvani Imphal dagini Pradhan Mantri Narendra Modi na hairi BJP na luchingba NDA sarkar na lawmi singi yaifana na ba thabak kaya paikhatuna makhoigi sentok lambi fagathan bagalune na law singi lamda hena chakotna na bohonari Guwahati dangarang PM Kisan Scheme gi kungani thoisuba instrument lawmi koti mapan makha hembeda kusinna khraba matungda pangthokpa miyangi meeting amada wangang laduna Pradhan Mantri na hai hauki ba chei tara asida BJP ki sarkar asina lawmi singi sentok lambi fagathan na ba khongthang kaya paikhatle Kendra da chahi tara Congress na palamba matamda law singi lamda akhena ba miyeng changbiram dabu Pradhan Mantri na maral sikhi पीएम किसान सम्मान निधि के तहत 18,000 करोड़ रुपए से अधिक की राशि हमारे करोड़ों अन्नदाताओं के खातों में भेजी गई है ये योजना वाकई अद्भुत है एक क्लिक से करोड़ों किसानों के बैंक खाते में सीधे पैसा जमा होता है दुनिया के विकसित देशों में भी ऐसा संभव नहीं है Pradhan Mantri Narendra Modi ki numinini gi asam kongchap manungda mahak na ngasi silchar da chekani amadi lupa koti lising kulhumdoi changa yangkhai tongan ba project kharagi na jatra hungani kharagi na sangagani madugi tungda Pradhan Mantri Narendra Modi Kolkata da chekani Pradhan Mantri na lupa koti lising tarani panchatuk marfu gi tongan ba chekot thorangi project kharagi na sangagani kharagi na jatra hungani mapum madugi lambi thong fagan hana bi pandamda Pradhan Mantri na National Highway project kharagi na jatra hungani kharagi na sangagani kilometer chamri kun hen sengo kadaba project Lupa koti lising taratu chamapan mafudra changna pakhet kadabani ngasi sangga kadaba project sing adugi manungda Nongchu Bengal amasung Jharkhand ge National Highway 19 amasung Nongchu Bengal ge National Highway 114 ni Rashtrapati Draupadi Murmu na hairi Divyangjang sing na leba sibu chakot na bohona bada achobo thodang lori New Delhi dangarang pangthokpa Purple Fest wangang na duna Rashtrapati na hai festival asina Divyangjang sing na tobang ambasing adu utpangamle mang na hai Divyangjang sing na literature sports science amasung atilam kaya da mangzal thabang amli thorum adu da Rashtrapati Draupadi Murmu na makoi gi damak sarkar na pakhat pa tongan ba scheme sing gi matan shupan ki
Lok Sabha ngarang supplementary demands for grants second best listing ani kun manga kun taru ayaba pikre masigi makha da sarkan ahem gross expenditure lupa koti lakh ani listing marfuma toy khakle masina har jinja ke subsidy sing ngaksel ge servicing amadi ate thabak sing da sinagani khanan nabiki pakum amada sel to mantri nirmala sitaraman hai supplementary demands asida grant humpuma to yauri mangna hai sarkana macroeconomics ki framework sing henama pangan kan khanan bagalonena leba ke sel tungi lamda chaun ahongba purakpangam lagani supplementary demands for grants second batch listing ani kun mga kuntaru ayaba pikhi bukalunena Lok Sabha na appropriation bill listing ani kuntaru su ayaba pikre Lok Sabha gi adaksa Ombrilan Hairi technology si nabana lengak sasan direct benefit transfer gi thong sing amasung digital platform na public administration na manuma pan phawna uhan bagalunena ningthina thabak tobangam hle wafam masile ba kuntragi udyog singi luchingba singyaw ba parliamentary singa New Delhi da unabada Sri Birlana phungdokhi bani mahang hai varat asi hauki ba chehi tar as the inclusive development digital innovation amadi lengak sasangi lamda khumang choksun bangam ble Sri Birlana hai sangsa ke thabak thorum singda anoba technology amadi artificial intelligence na light one bangam hle parliamentary singi marakta makhoi gi loksing wakal amadi experiencing amaga phungdong noduna malingi oina aphaba democratic institutions sing mapangang kakhatna basu Sri Birlana phongdokhi America Israel amasung Iran ge marakta lan sokna badegi nongsup Asia da umkhana bigi pibam haujisu makata na leiri ngarang su Tehran da nongna air strike chathaki hauji phawa da Iran Lebanon amasung Israel da miyolishing ani hena sikre hairi Uparashtrapati C.B. Radhakrishnan ngasi Himachal Pradesh chatkani mahangna Kangra Zilla gi Dharmasthala da leba Central University of Himachal Pradesh ki mapan shuba convocation de saru yagani mahaki khongchet manuda Dharmasthala da leba war memorial de su chatkani ngasi phongba pauche singe maru eba paugi nama hozi Kshetrimayum Ganga lere Ganga Thagatsari Chitrabhanu Popi thaba sing mechanism ama puthoklaga phadraga di ngamlaroi haiba losi di khoge wafam pona pham pause da ahan headline tawri Sanga Express Manipuri edition da Popi thare basing sing forest na control to bangam de haina ahan headline tawri People's Chronicle da Kuki body na Imphal Ukrulambi da total shutdown law thokre haina ahan headline tawri pawasi Sanga Express English edition da su ahan headline tawri Sanalai pak pause da matam helaba gari sing PPP model da chawkhaina ba hotnari Chief Minister ADC gi mikhal matam chana pangthok pangam driba sigi matang da report kokre haiba paw ahan headline tawri Popi thaba amachung zum cultivation na forest kilam square kilometer lising amasum na mari funipan manghan kre umang kalhaudrabadi Manipur pumloi loi batare haiba MLA Ranjit ki wafam huyalan paw paw seda ahan headline tawri sel thungdi pibam phagalakli inflation rate hanthakli haiba Chief Minister na phungdokhiba wafam na Manipur Mail gi ahan headline tawri Hills Hornbill Express ta NPO na santi gi appeal tawri KIM kohur amasung kotu da makhoi gi ultimatum handokna ba taksilakli haiba paw ahan headline tawri Tamenglong Times ta Thawai village ta kuki ani hat khibagi matang da achumba pungkun meri gi manung da puthokna ba kotu amadi atai kuki CSO singna ultimatum thokre haiba paw ahan headline tawri Gan Phu Mail da Manipur Assembly na demands for grants tara ge senpham lupa koti lising taruk satre tara pass tawkre haiba paw ahan headline tawri LPG amadi thau marang kaina lairi miyamna thau paisina ba khona biganu bobi haiba paw naharol gi thaudang pause gi ani sub headline tawri paw asi atai pause sing da su phongnari litanda mahausa gi phibam hanjil hanba ngamdri ngasi dagi ukrul amasung kamjong gi miyam helicopter tongduna sathok sasin tawgadawri haiba paw huyalan paw pause gi ani sub headline tawri Chitrabhanu Thagachari Ganga aroipada maruiba paw amuk hana Manipur police na thi humbagi thabak chathabada lalhalu manga amasung drug lalonba mi hum fare Pradhan Mantri Narendra Modi hairi BJP ne luchingba India sarkar na lawmi singi yaifana ba thabak ya pakhatunda makhogi sento lambi fagathan baglone na lawsungi lamde hena chakona na bahonari amasung Lok Sabha gi adaksa Om Birla na hairi artificial intelligence yauna anoba technology na public administration da chaun ahongba purakle pawloi seri